Dear Manipur YouTube channel spring bir pemem pumnong po mukhan na taram luksari han badam marui pawama bi thamjage Myanmar Lanmeena Lakhouba ani Hingna Mei Tharaga Hatkhibagi video viral Oirakhre Myanmar gi lengak pairba military junta gi mayokta lalhorba militant group singi manungda amma oiriba Yo Defense Force YDF ki lanmi ani bolai baga sigi military personnel singna farga ot nairaba matung makhong makut pullaga u amada yalaga thaw hijinduna Mei Tharaga Hatkhibagi video amma viral Oirakhre agency gi pauna haibada masagi sahi lomta suriba YDF ki militant ani adu haukiba November 7 2023 da Myanmar gi Makru region da leiba khul amagi khunja sing gi mamang da thawong si sa thakibani adu moinamak thawdok adu gi video na ngang khaktamak social media da upload torpa da gi viral oirakhibani hairi thawdok asig matang da YDF ki maikai gi phongdor khibada makhoi gi lanmi ani hatkibagi teksak asi Myanmar lanmi sing amasung makhoi sabiner ba UST militia gi musing na pugadabani hairi laikhitraba militant ani dugi maming photo amasung thatong kawi haire dun haukiba kumja 2023 gi November 8 ta Myanmar troops sing amadi makhoi sabiner ba militia gi member sing na Yokin yang khulda sa thakiba operation amada militant ani edu fa duna makhoi gi makhut sankibani Myanmar lanmi na makhoi ani butam thiba mong da hatkiba adu khul adu gi yumthong khuding degi mioi amomom torok to na yenghenki hairi aduga Myanmar lanmi sing gu militant sing na military dogs haiduna Mingaunabagi militant ani adubasu halam daida makhoi masana masabo ikoi huini haina kayarak hanna hayan ki hairi thawdok asigi video social media da viral oirakpadagi masibu ukipa mioi singna aki akhang pokhan kibata natana thawong asi mioi bigi lisat natte haina su phongdorok pa yauki